ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥꯡ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯄꯨꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯕꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯨꯔꯥ ꯃꯩꯄꯥꯛ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯃꯤ ꯑꯃ ꯊꯤꯔꯦ ꯍꯥꯏꯅ ꯇꯥꯏꯌꯦ꯫ ꯑꯗꯨ ꯅꯨꯄꯥ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯅꯅꯕ ꯑꯩ ꯁꯨꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯁꯤꯔ ꯈꯜꯂꯤꯕꯅꯤ꯫" ꯇꯣꯂꯦꯟ ꯅꯨꯡꯉꯥꯏꯇꯅ, "ꯅꯨꯄꯤ, ꯑꯩꯗꯤ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯈꯨꯔꯥ ꯃꯩꯄꯥꯛꯀꯤ ꯅꯨꯄꯤ ꯏꯗꯣꯝꯆꯥ ꯁꯈꯤꯗꯣ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯍꯥꯟꯅ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯗꯣꯝꯆꯥ ꯁꯈꯤꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯨꯄꯥ, ꯃꯇꯝ ꯈꯔ ꯇꯧꯔꯒ ꯌꯦꯡꯉꯁꯤ꯫ ꯇꯣꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯩꯄꯥꯛꯀꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯊꯕꯥꯗꯨ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯅꯨꯄꯤ?" "ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯖꯤꯜꯂꯦ ꯅꯨꯄꯥ, ꯆꯥꯛꯁꯤ ꯊꯨꯅ ꯆꯥꯔꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ." "ꯅꯪꯅ ꯆꯥꯒꯗꯕꯗꯣ ꯆꯥꯊꯣꯛ, ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯁꯦ ꯑꯩ ꯁꯦꯡꯖꯤꯟꯕꯤꯔꯒꯦ." "ꯅꯨꯄꯥ, ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯁꯦꯡꯖꯤꯜꯂꯒꯦ꯫ ꯑꯗꯨ ꯅꯨꯄꯥ, ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯣ?" "ꯈꯨꯔꯥ ꯄꯤꯁꯛꯅ ꯎꯃꯪꯗ ꯎ ꯈꯔ ꯌꯥꯜꯂꯨꯁꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯂꯥꯛꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯪꯁꯨ ꯆꯥꯛꯇꯣ ꯇꯣꯛꯂꯕꯗꯤ ꯆꯠꯅꯕ ꯇꯧꯔꯣ, ꯏꯗꯣꯝꯆꯥ ꯁꯈꯤꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ." "ꯍꯣꯏ ꯅꯨꯄꯥ, ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯌꯨꯝꯁꯦ ꯁꯣ ꯂꯣꯟꯁꯤꯟꯕꯤꯔꯝꯃꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯏꯃꯨꯡ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯕꯥ ꯂꯥꯛꯄ ꯎꯕꯗ ꯁꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯕꯥ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯊꯕꯛ ꯊꯦꯡꯅ ꯂꯥꯛꯂꯕꯁꯨ ꯍꯌꯦꯡ ꯈꯨꯠꯁꯨꯃꯟ ꯄꯤꯔꯝꯗꯥꯏꯗꯗꯤ ꯁꯦꯜ ꯁꯨꯅ ꯄꯤꯌꯣꯅ ꯍꯥꯏꯔꯤꯅꯤꯅꯦ." "ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥꯅ ꯍꯥꯏꯕ ꯄꯨꯡ ꯑꯗꯨꯗꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯏꯗꯣꯝꯆꯥꯅ ꯊꯥꯖꯕꯤꯗ꯭ꯔꯒ ꯄꯨꯡ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." "ꯃꯆꯤꯟꯁꯦ ꯍꯦꯛ ꯉꯥꯡꯂꯤꯕ ꯃꯈꯩ ꯈꯨꯝꯗꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯍꯥꯟꯅ ꯐꯦꯡꯗꯣꯛꯆꯣ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧ." "ꯍꯣꯏ ꯏꯗꯣꯝꯆꯥ." ꯊꯕꯥꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯗꯣ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯗꯣꯝꯆꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯗꯣꯏꯅꯣ?" ꯁꯈꯤ ꯊꯕꯥꯗ ꯌꯦꯡꯗꯨꯅ, "ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯕꯁꯨ ꯑꯔꯩꯕ ꯑꯃ ꯀꯣꯛ ꯊꯣꯡꯖꯤꯟꯕ ꯌꯥꯗ꯭ꯔꯣ?" "ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯏꯔꯣꯟꯁꯤꯜꯂꯒꯦ." "ꯏꯔꯣꯟꯒꯦꯔꯥ ꯏꯔꯣꯜꯂꯣꯏꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧ, ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨ." ꯊꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯇꯅ ꯂꯩ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯔꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯊꯕꯥ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯁꯈꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯈꯤ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯈꯨꯔꯥꯒꯤ ꯆꯥꯛ ꯁꯦꯝꯂꯒ ꯊꯝꯈ꯭ꯔꯕ꯭ꯔꯥ?" "ꯊꯝꯈ꯭ꯔꯦ ꯏꯗꯣꯝꯆꯥ." ꯁꯈꯤ ꯑꯗꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯁꯈꯤꯗꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯏꯔꯣꯜꯂꯤꯅꯣ? ꯃꯍꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯃꯤꯕ." ꯁꯈꯤꯗꯨ ꯃꯤꯅ ꯊꯕꯛ ꯐꯖꯅ ꯇꯧꯔꯕꯁꯨ ꯁꯤꯡꯊꯥꯅꯔꯝꯗꯦ꯫ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯁꯈꯤꯒꯤ ꯁꯥꯔꯩ ꯑꯗꯨꯗ ꯋꯥꯗꯤ ꯋꯥꯔꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯗꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯁꯈꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯩꯄꯥꯛꯇꯤ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯩꯄꯥꯛꯇꯤ ꯃꯤꯅꯨꯡꯁꯤꯁꯨ ꯆꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯁꯍꯔꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯩꯄꯥꯛꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯩꯄꯥꯛ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯒꯤ ꯏꯔꯣꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯈ꯭ꯔꯦꯗ." ꯃꯩꯄꯥꯛꯇꯨ ꯊꯕꯥꯗ ꯌꯦꯡꯗꯨꯅ, "ꯊꯕꯥ, ꯅꯪꯒꯤ ꯏꯔꯣꯝꯕꯁꯤ ꯍꯥꯎꯏꯅꯦ꯫ ꯏꯃꯧꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯗ꯫ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯏ." ꯊꯕꯥꯗꯨ ꯃꯩꯄꯥꯛꯅ ꯊꯥꯒꯠꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯈꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯈꯤ ꯊꯕꯥꯗ ꯌꯦꯡꯗꯨꯅ, "ꯊꯕꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯩꯗꯒꯤ ꯐꯧ ꯈꯥꯏꯔꯒꯅꯦ ꯐꯧ ꯑꯃꯨꯛꯇ ꯁꯨ." "ꯍꯣꯏ ꯏꯗꯣꯝꯆꯥ."
ꯊꯕꯥꯗꯨ ꯀꯩꯗꯒꯤ ꯐꯧ ꯈꯥꯏꯗꯨꯅ ꯐꯧ ꯑꯗꯨ ꯁꯨꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯕꯥꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯁꯣꯏꯕ ꯌꯦꯡꯂꯤ꯫ ꯍꯩ ꯊꯕꯥ, ꯐꯧꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯣ꯫ ꯅꯠꯇꯦ, ꯐꯧꯕ ꯑꯗꯨꯝꯅ ꯀꯅꯥꯅ ꯁꯨꯅꯕꯒꯦ? ꯅꯈꯣꯏꯒꯤꯗꯤ ꯐꯧ ꯍꯥꯞꯇꯕꯅꯤꯅ ꯐꯧ ꯁꯨꯕꯒꯗꯣ ꯍꯩꯖꯔꯝꯃꯣꯏꯅꯦ꯫ ꯊꯕꯥ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯁꯝꯁꯦ ꯐꯣꯏꯗꯠꯇꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯊꯕꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯅ? ꯏꯟꯗꯣꯝꯆꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯕ꯫ ꯏꯟꯗꯣꯝꯆꯥ, ꯐꯧ ꯁꯨꯕꯁꯨ ꯂꯣꯏꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ, ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯀꯗꯥꯏꯗꯒꯤ ꯊꯦꯡꯕꯅꯣ? ꯌꯥꯝ ꯉꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯂꯝꯃꯨ꯫ ꯊꯕꯥꯅ ꯈꯜꯂꯤ꯫ ꯀꯌꯥꯗ ꯇꯜꯂꯤꯕ ꯍꯟꯅꯨꯕꯤꯗꯣ, ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯁꯨꯅꯤꯡꯗꯦꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯤꯔꯦ꯫ ꯃꯣꯏꯅ ꯆꯥꯅꯕ ꯆꯥꯛꯁꯤꯗꯤ ꯃꯥ ꯊꯣꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯒꯤ ꯍꯟꯅꯨꯕꯤ ꯑꯁꯤꯒ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯊꯨꯅ ꯊꯣꯡꯗꯣꯛꯑꯝꯃꯒ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯕꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯕꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯕꯥꯅ ꯏꯃꯨꯡ ꯃꯪꯒꯣꯜ ꯆꯥꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯤ, ꯆꯥꯛ ꯊꯣꯡꯒꯗꯧꯔꯕ꯭ꯔꯥ? ꯑꯩꯅ ꯉꯥ ꯃꯆꯥ ꯈꯔ ꯂꯩꯔꯛꯄꯅꯤ, ꯁꯤꯅ ꯇꯥꯎꯔꯒ ꯆꯥꯔꯁꯤ꯫ ꯀꯔꯤꯒꯤ ꯂꯩꯔꯛꯂꯤꯕꯅꯣ ꯅꯨꯄꯥ? ꯑꯔꯦꯝꯕꯗ ꯁꯦꯜ ꯄꯥꯝꯃꯨꯗ꯭ꯔꯣ? ꯋꯥꯒꯩ ꯁꯦꯜ ꯇꯥꯜꯂꯒ ꯉꯥꯏꯍꯥꯛꯇ ꯍꯥꯎꯔꯒ ꯂꯣꯏꯔꯦ꯫ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ, ꯅꯪ ꯆꯥꯅꯤꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ꯫ ꯉꯥ ꯑꯆꯧꯕ ꯂꯩꯗꯨꯅ ꯆꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯆꯥꯁꯤ ꯂꯩꯔꯒ ꯆꯥꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯗꯨ ꯅꯨꯄꯤ, ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯒꯗꯕꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯪꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯕꯒ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜ ꯈꯔꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟ 3-4ꯗ ꯂꯩꯍꯧꯁꯤ, ꯃꯔꯨꯝ ꯌꯣꯟꯅꯅꯕ꯫ ꯍꯣꯏꯅꯦ ꯅꯨꯄꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯅꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯇꯥꯃꯪꯒꯤꯗꯣ ꯍꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯇꯤ ꯌꯦꯔꯨꯝ ꯌꯣꯟꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏꯌꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯇꯨꯡꯁꯤꯟꯗꯨꯅ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟ ꯈꯔ ꯂꯣꯏꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯗꯨ ꯊꯕꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯈꯤ ꯊꯕꯥ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯥ, ꯅꯪ ꯂꯥꯛꯂꯦꯗꯅ, ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯉꯨꯁꯨ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯊꯣꯡꯂꯨꯔꯒꯦ꯫ ꯊꯕꯥꯅ ꯆꯪꯒꯦ ꯇꯧꯕꯒ ꯁꯈꯤꯅ ꯊꯕꯥꯕꯨ ꯈꯝꯂꯝꯃꯤ꯫ ꯆꯥꯛꯇꯨ ꯂꯣꯏꯔꯒꯅꯦ, ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤ, ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯁꯨꯗꯣꯛꯎꯁꯨ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯕꯥ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯁꯈꯤꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯁꯈꯤꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯊꯕꯥꯗꯤ ꯁꯈꯤꯒꯤ ꯑꯃꯣꯠꯄ ꯐꯤ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜꯗ ꯊꯕꯥꯗꯨ ꯐꯤ ꯁꯨꯔꯝꯃꯤ꯫ ꯃꯧ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧꯁꯤꯡꯗꯨꯅ ꯊꯕꯥꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯕꯥ, ꯅꯪꯕꯨ ꯐꯤ ꯁꯨꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ, ꯐꯤ ꯁꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯊꯕꯥ, ꯅꯪ ꯏꯗꯣꯝꯆꯥ ꯁꯈꯤ ꯍꯣꯏꯗ ꯊꯕꯛ ꯁꯨꯔꯤꯕꯗꯨꯕꯨ ꯉꯝꯕ꯭ꯔꯣ ꯃꯥꯒꯤ ꯁꯥꯔꯩꯗꯨꯒ? ꯏꯆꯦ, ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯊꯕꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗோ ꯑꯆꯨꯝꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯉꯩ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯤꯗꯨ ꯁꯨꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯐꯤ ꯃꯌꯥꯝꯗꯨ ꯁꯨꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯐꯤꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯕꯥ, ꯐꯤ ꯁꯨꯕꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯆꯪꯈ꯭ꯔꯦꯗ꯫ ꯇꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯣ ꯑꯃꯨꯛꯇ ꯁꯦꯡꯖꯤꯜꯂꯨꯁꯨ ꯆꯠꯂꯨ, ꯑꯗꯨꯒ ꯏꯃꯨꯡ ꯋꯥꯏꯗꯣ ꯐꯖꯅ ꯇꯩꯊꯣꯛꯎ꯫ ꯏꯗꯣꯝꯆꯥ, ꯏꯃꯨꯡ ꯋꯥꯏꯗꯤ ꯉꯔꯥꯡꯗ ꯇꯩꯕꯗ ꯉꯥꯏꯔꯤꯌꯦ, ꯍꯌꯦꯡ ꯑꯣꯏꯅ ꯇꯩꯔꯁꯤ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯇꯧ, ꯑꯩ ꯃꯣꯠꯄ ꯍꯩꯅꯗꯦꯅꯦ꯫ ꯁꯈꯤꯅ ꯊꯕꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯄꯤꯔꯝꯗꯦ꯫ ꯊꯕꯥꯗꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯋꯥꯕ ꯀꯌꯥꯗꯨ ꯈꯥꯡꯗꯨꯅ ꯁꯈꯤꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯌꯨꯝ ꯍꯟꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯩꯄꯥꯛꯇꯨ ꯃꯈꯨꯠꯇ ꯉꯥꯖꯥꯎ 2 ꯌꯥꯟꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯩꯄꯥꯛ ꯊꯕꯥꯕꯨ ꯎꯕꯗ, ꯊꯕꯥ, ꯅꯪ ꯆꯠꯅꯕ ꯊꯣꯔꯛꯂꯕ꯭ꯔꯥ? ꯇꯥꯟ ꯑꯣꯟꯊꯣꯛꯅꯕ ꯆꯥꯟꯅꯈ꯭ꯔꯦ꯫ ꯁꯦꯁꯦ, ꯈꯨꯔꯥꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯄꯅꯤ, ꯉꯥꯁꯤꯃ ꯄꯨꯈ꯭ꯔꯣ꯫ ꯈꯨꯔꯥ, ꯌꯥꯔꯅꯤꯗ, ꯈꯨꯔꯥꯅ ꯄꯤꯖꯅꯤꯡꯗꯅ ꯄꯤꯕꯅꯤꯅꯦ, ꯁꯦꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯊꯕꯥꯁꯨ ꯉꯥ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯥꯗ ꯉꯥꯖꯥꯎ 1 ꯄꯤꯈꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯝꯃꯤ꯫ ꯁꯈꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯃꯤꯅꯥꯏ ꯑꯁꯤꯗ ꯉꯥ ꯄꯤꯗꯅ ꯇꯧꯔꯤꯕꯁꯤꯅ? ꯈꯪꯒꯅꯤ ꯍꯅꯨꯕꯅ ꯉꯁꯤ꯫ ꯁꯈꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯉꯥꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯩꯄꯥꯛꯁꯨ ꯆꯪꯂꯛꯏ꯫ ꯁꯈꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯍꯅꯨꯕ,
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯁꯤ ꯄꯤꯔꯤꯕꯗꯤ? ꯃꯃꯥ ꯀꯩꯗꯧꯔꯒꯦ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯄꯤꯕꯅꯤ. ꯃꯣꯏ ꯃꯄꯥ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯈꯔ ꯂꯩꯔꯕꯗꯤ ꯏꯊꯛꯇ ꯀꯥꯔꯒ ꯅꯤꯠꯀꯦ ꯍꯥꯏꯔꯛꯂꯅꯤꯌꯦ. ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯤ. ꯑꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯣꯏ ꯃꯄꯥꯅ ꯉꯥꯃꯨꯛ ꯂꯩꯗꯨꯅ ꯄꯤꯔꯤꯕꯅꯤꯅꯦ. ꯃꯃꯥ ꯅꯪꯕꯨ ꯅꯕꯨꯛ ꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯅꯦ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏ. ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯈꯔ ꯇꯝ. ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯍꯌꯦꯡ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯗꯕ ꯅꯠꯇꯦ. ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯗꯤ ꯀꯅꯥꯃꯠꯇ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯩꯄꯥꯛꯇꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯕꯥꯁꯨ ꯉꯥꯖꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ. ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯅꯨꯄꯤ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯉꯥꯖꯥꯎꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯨꯄꯥ, ꯈꯨꯔꯥ ꯃꯩꯄꯥꯛꯅ ꯄꯤꯔꯛꯄꯅꯤ. ꯑꯗꯨ ꯅꯨꯄꯥ, ꯉꯁꯤꯗꯤ ꯉꯥꯖꯥꯎꯁꯤ ꯊꯣꯡꯂꯒ ꯆꯥꯁꯤ. ꯍꯥꯎꯅ ꯊꯣꯡꯉꯨ ꯅꯨꯄꯤ, ꯑꯩ ꯉꯥꯖꯥꯎꯁꯤ ꯁꯦꯝꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟꯗꯨ ꯉꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯁꯦꯝꯅꯕ ꯇꯧꯔꯝꯃꯤ. ꯅꯨꯄꯤ, ꯉꯥ ꯍꯥꯞꯅꯕ ꯀꯣꯝꯄꯥꯛ ꯑꯝꯇ ꯄꯨꯊꯣꯔꯛꯎꯍꯦ. ꯏꯃꯨꯡꯗꯒꯤ ꯊꯕꯥꯅ. ꯍꯣꯏ ꯇꯥꯔꯦ, ꯄꯨꯊꯣꯛꯆꯔꯛꯂꯒꯦ. ꯊꯕꯥꯗꯣ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ. ꯅꯨꯄꯤ, ꯉꯥ ꯃꯔꯨꯝꯁꯤ ꯊꯣꯡꯕꯗ ꯍꯥꯞꯄꯨ. ꯉꯥꯁꯤ ꯂꯣꯏꯅ ꯊꯣꯡꯕꯗꯤ ꯌꯥꯝꯃꯜꯂꯤ, ꯈꯔ ꯑꯃ ꯌꯥꯏꯊꯣꯛꯑꯁꯤ. ꯍꯣꯏ ꯅꯨꯄꯥ. ꯑꯗꯣ ꯅꯨꯄꯥ, ꯉꯥ ꯊꯣꯡꯅꯕ ꯊꯥꯎꯕꯨ ꯂꯩꯔꯝꯃꯣꯏꯅꯦ. ꯊꯥꯎ ꯂꯩꯇ꯭ꯔꯗꯤ ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯍꯧꯔꯨ. ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯁꯦꯜ ꯈꯔ ꯌꯥꯎꯍꯧꯕꯅꯤ. ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯂꯩꯔꯨꯔꯒꯦ. ꯉꯥꯗꯣ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ. ꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯒꯦ. ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯣꯠꯐꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯃ ꯊꯕꯥꯅ ꯉꯥ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯇꯣꯂꯦꯟꯅ. ꯅꯨꯄꯤ, ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ. ꯑꯁꯨꯛ ꯍꯥꯎꯕ ꯉꯥ ꯊꯣꯡꯕ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ. ꯅꯨꯄꯤ, ꯅꯪ ꯁꯤ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ. ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯝꯂꯕꯗꯤ ꯅꯨꯡꯇꯤꯒꯤ ꯉꯥ ꯊꯣꯡꯍꯜꯂꯒ ꯆꯥꯔꯝꯒꯗꯕꯅꯤ. ꯅꯨꯄꯤ, ꯅꯪꯁꯨ ꯑꯩꯉꯣꯟda ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯋꯥꯔꯦꯀꯣ. ꯅꯨꯄꯥ, ꯑꯩ ꯋꯥꯗꯤ. ꯑꯩꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯔꯒꯦ? ꯅꯨꯄꯤ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯉꯝꯗꯦ. ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦꯀꯣ. ꯅꯨꯄꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯕꯥꯅ ꯁꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯟꯗꯣꯝꯆꯥ, ꯉꯁꯤꯗꯤ ꯊꯥ ꯐꯥꯔꯝꯒꯅꯤ. ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯔꯣ. ꯑꯇꯩ ꯀꯥꯎꯔꯁꯨ ꯅꯪ ꯑꯗꯨꯃꯗꯤ ꯀꯥꯎꯗꯦꯅꯦ. ꯁꯈꯤꯗꯨ ꯉꯥꯡꯗꯅ ꯐꯤꯖꯤꯗꯒꯤ ꯂꯨꯄꯥ 9 ꯂꯧꯊꯣꯛꯇꯨꯅ ꯊꯕꯥꯗ ꯄꯤꯔꯝꯃꯤ. ꯁꯦ ꯂꯨꯄꯥ 9ꯅꯤ. ꯃꯁꯤꯡ ꯊꯤꯔꯒ ꯌꯦꯡꯉꯨ. ꯊꯕꯥꯅ ꯁꯦꯜ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯟꯗꯣꯝꯆꯥꯅ ꯄꯤꯔꯤꯕꯁꯤꯗꯤ 9 ꯈꯛꯇꯅꯤ. ꯑꯩꯒꯤ ꯄꯤꯒꯗꯕꯗꯤ ꯂꯨꯄꯥ 10ꯅꯤ. ꯂꯨꯄꯥ 2 ꯋꯥꯠꯂꯤ ꯏꯟꯗꯣꯝꯆꯥ. ꯅꯣꯡꯃ ꯅꯪ ꯈꯨꯔꯥꯅ ꯅꯪꯉꯣꯟꯗ ꯉꯥꯖꯥꯎ ꯑꯃ ꯄꯤꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯂꯨꯄꯥ 2 ꯀꯛꯍꯧꯔꯕꯅꯤ. ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯕꯗꯤ ꯂꯨꯄꯥ 4 ꯄꯤꯔꯗꯧꯅꯤ. ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯈꯨꯔꯥꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ. ꯈꯨꯔꯥꯅ ꯆꯥꯎ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯂꯨꯄꯥ 2 ꯀꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯃꯩꯄꯥꯛꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯩꯄꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯊꯕꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯂꯨꯄꯥ 2 ꯀꯛꯂꯤꯕ? ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯃꯩꯄꯥꯛꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯨꯄꯥ 2 ꯂꯧꯊꯣꯛꯇꯨꯅ ꯊꯕꯥꯗ ꯄꯤꯔꯝꯃꯤ. ꯊꯕꯥ, ꯁꯦ ꯅꯪꯒꯤ ꯂꯨꯄꯥ 2 ꯋꯥꯠꯄꯗꯣ. ꯊꯕꯥꯁꯨ ꯃꯩꯄꯥꯛꯇꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤ. ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯄꯥ ꯃꯤꯅꯥꯏ ꯑꯁꯤꯗ ꯂꯨꯄꯥ 2 ꯄꯤꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯅꯗꯤ ꯉꯥꯗꯨꯒꯤ ꯁꯦꯜꯗꯣ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯒꯤ ꯀꯛꯍꯧꯒꯦꯅ ꯇꯧꯔꯒ. ꯃꯃꯥ, ꯉꯥꯗꯨꯗꯤ ꯑꯩꯅ ꯃꯈꯣꯏ ꯆꯥꯅꯕ ꯄꯤꯕꯅꯤꯅꯦ. ꯊꯕꯥꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ? ꯊꯕꯥ ꯈꯛꯇꯅꯤ ꯀꯨꯏꯅ ꯆꯠꯂꯤꯕꯁꯦ. ꯑꯇꯩꯗꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯇꯣꯛꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯁꯔꯩꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯂꯅꯨ. ꯃꯈꯣꯏꯅ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯉꯥꯡꯕ ꯇꯥꯕ. ꯑꯩꯈꯣꯏꯅꯦ ꯃꯈꯣꯏꯗ ꯁꯦꯜ ꯄꯤꯔꯤꯕꯁꯦ ꯊꯕꯛ ꯇꯧꯅꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ. ꯊꯕꯥꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟ ꯑꯗꯨꯕు ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ. ꯅꯨꯄꯤ, ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟ 2-3ꯗꯤ ꯂꯩꯔꯨꯕ ꯌꯥꯔꯅꯤ. ꯅꯨꯄꯥ, ꯑꯩ ꯊꯕꯛꯁꯤ ꯇꯣꯛꯂꯁꯤꯔ ꯈꯪꯗꯦ. ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯐꯪꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯉꯝꯃꯣꯏ. ꯈꯨꯔꯥ ꯃꯩꯄꯥꯛꯄꯨꯗꯤ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ. ꯏꯟꯗꯣꯝꯆꯥ ꯁꯈꯤꯗꯣ ꯃꯤꯅꯁꯨ ꯍꯥꯏꯅꯕꯅꯤꯅꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦꯅ. ꯅꯨꯄꯤ, ꯇꯣꯛꯑꯣꯗ. ꯅꯨꯄꯥ, ꯊꯥ ꯑꯃꯃꯨꯛꯀ ꯆꯠꯈꯤꯒꯦ, ꯑꯗꯨꯒ ꯇꯣꯛꯂꯒꯦ. ꯍꯣꯏ ꯐꯔꯦ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ. ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ. ꯅꯨꯄꯥ, ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ. ꯅꯪ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯔꯣ, ꯑꯩ ꯇꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯇꯣꯂꯦꯟꯅ ꯊꯣꯡꯂꯝꯃꯤ. ꯊꯕꯥꯗꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ.
ꯅꯣꯡꯃ ꯃꯩꯄꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯗꯨ ꯁꯍꯔꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯥꯈꯤ ꯅꯣꯛꯂꯒ "ꯏꯃꯧꯗꯤ ꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯧꯒꯤ ꯃꯈꯖꯥꯏ ꯅꯥꯝꯃꯐꯥꯎ ꯐꯪꯕ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦ꯫ ꯑꯩꯒꯤ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ." ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯕꯥꯗꯨ ꯃꯧ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯂꯒ ꯏꯔꯨ ꯂꯨꯖꯔꯝꯃꯤ꯫ ꯃꯧꯅ ꯇꯧꯔꯤꯕꯗꯨ ꯁꯥꯈꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯊꯕꯥꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ꯫ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯕꯛ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯊꯕꯛ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯌꯨꯛꯇꯨ ꯇꯣꯂꯦꯟꯗꯨ ꯈꯨꯔꯥ ꯃꯩꯄꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯈꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯈꯤ ꯇꯣꯂꯦꯟ ꯎꯕꯗ "ꯇꯣꯂꯦꯟ, ꯊꯕꯥꯗꯤ ꯅꯠꯇꯦ, ꯊꯕꯥꯗꯨꯕꯨ ꯃꯁꯥ ꯉꯝꯗꯗꯅ ꯊꯕꯥꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯤꯕ꯭ꯔꯅꯦꯍꯦ?" "ꯏꯗꯣꯝꯆꯥꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ꯫ ꯉꯁꯤꯗꯒꯤ ꯊꯕꯥꯗꯣ ꯊꯕꯛ ꯇꯣꯛꯂꯒꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ." ꯊꯕꯥ ꯊꯕꯛ ꯇꯣꯛꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯇꯣꯂꯦꯟ? ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤ. ꯀꯔꯤ ꯃꯔꯝꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ?" "ꯏꯗꯣꯝꯆꯥ, ꯊꯕꯥꯗꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯀꯌꯥ ꯐꯠꯇ꯭ꯔꯤ. ꯑꯗꯨꯅ ꯑꯩꯅꯁꯨ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯍꯟꯅꯤꯡꯂꯕ. ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯊꯕꯥꯅ ꯊꯕꯛ ꯇꯣꯛꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯀꯅꯥꯅ ꯇꯧꯒꯗꯧꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯁꯤꯅ ꯇꯧꯕꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ. ꯃꯤꯅꯥꯏ ꯑꯃ ꯊꯤꯔꯨꯗꯕ ꯌꯥꯗꯦ." ꯁꯥꯈꯤꯗꯨ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯤꯔꯕꯁꯨ ꯀꯅꯥꯝꯇ ꯌꯥꯔꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯥꯈꯤꯅ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯁꯥꯈꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯆꯥꯛꯇꯨ ꯂꯣꯏꯔꯗꯤ ꯑꯩꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯈꯤꯇ ꯂꯨꯝꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯍꯧꯕꯅꯤ. ꯑꯃꯨꯛꯇ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯁꯨꯗꯣꯛꯄꯤꯔꯨꯁꯣ. ꯑꯩꯗꯤ ꯅꯣꯏꯒꯤ ꯇꯨꯔꯦꯜꯗ ꯄꯨꯔꯒ ꯐꯤ ꯁꯨꯕꯁꯦ ꯍꯩꯅꯗꯦꯕ." ꯁꯥꯈꯤꯁꯨ ꯃꯃꯧꯅ ꯃꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯊꯧꯗꯥꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ "ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯇꯁꯨ ꯁꯨꯕ ꯅꯠꯇꯦ. ꯅꯁꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯨ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯂꯨꯝꯖꯕ ꯀꯩꯗꯧꯏ? ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯇꯜꯂꯒꯅ ꯏꯁꯤꯡ ꯑꯁꯣꯛꯄ ꯃꯌꯥꯝ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯅꯁꯨ." ꯂꯦꯝꯕꯤ ꯈꯔ ꯁꯥꯎꯅ, "ꯑꯩꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯔꯗꯅ. ꯍꯣ, ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯊꯕꯛ ꯑꯃꯇ ꯁꯨꯍꯜꯂꯛꯇꯦ. ꯅꯄꯥꯝꯗ ꯂꯩꯔꯤꯉꯩꯅ ꯂꯩꯔꯤꯉꯩ ꯍꯥ? ꯃꯗꯨꯗ ꯇꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ. ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ? ꯍꯣ, ꯅꯆꯥꯅꯨꯄꯥꯅ ꯑꯩꯁꯦ ꯄꯥꯝꯖꯃꯟꯕꯗꯨꯗ ꯂꯩꯕꯤꯔꯛꯄꯒꯤ ꯋꯥꯅꯤ. ꯑꯩꯅ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯗꯅꯒ ꯂꯩꯔꯛꯄ ꯅꯠꯇꯦ." ꯁꯥꯈꯤ ꯁꯥꯎꯅ, "ꯑꯁꯤꯒꯤ ꯃꯧꯁꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ. ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯃꯁꯝ ꯑꯁꯤ ꯂꯣꯏꯅ ꯐꯣꯏꯗꯠꯀꯅꯤꯁꯦ." ꯂꯦꯝꯕꯤ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯗꯤ ꯌꯦꯡꯗꯅ ꯂꯩꯔꯅꯤꯍꯦ. ꯍꯦ ꯆꯤꯟꯊꯤꯕꯤ, ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯅꯦꯝꯄꯣꯛꯅꯤꯅꯦ. ꯅꯅꯦꯝꯄꯣꯛꯅꯦ ꯑꯩꯁꯦ. ꯊꯛꯁꯤꯒꯁꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟ ꯊꯥꯎꯔ ꯅꯪ? ꯊꯥꯕꯤꯔꯣꯅꯦꯁꯦ. ꯃꯤꯅ ꯈꯨꯠ ꯊꯥꯔꯛꯂꯒ ꯌꯦꯡꯂꯒ ꯂꯩꯒꯗꯕ ꯂꯦꯝꯕꯤꯗꯤ ꯅꯠꯇꯦ." ꯁꯥꯈꯤꯗꯨ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯈꯤꯕꯅ ꯃꯃꯧꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯒꯗꯕꯒꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯑꯣꯏꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯕꯗꯨꯗ ナꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯍꯩ ꯆꯥꯕꯤ, ꯅꯥꯏꯅꯦꯍꯦ. ꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯎꯅꯦꯍꯦ. ꯍꯅꯨꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯁꯥꯔꯗꯅ. ꯍꯅꯨꯕꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯤ꯫ ꯁꯥꯈꯤ ꯅꯥꯕꯅ ꯀꯞꯂꯤ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯏꯅꯦꯝ ꯁꯤꯕ ꯇꯥꯔꯦ. ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯨ. ꯏꯅꯦꯝ ꯁꯤꯕ ꯇꯥꯔꯦ." ꯂꯦꯝꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ, "ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯍꯥꯟꯅ ꯍꯥꯏꯕꯤꯍꯧꯔꯤꯕꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯈꯤꯗꯨ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ, "ꯀꯣꯛꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯧꯅꯣ. ꯃꯅꯦꯝꯕꯨ ꯃꯁꯝ ꯐꯣꯏꯕ ꯉꯝꯃꯤꯗ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯗ ꯌꯦꯡꯂꯒ ꯂꯧꯔꯛꯂꯤꯕꯅꯣ?" ꯁꯣꯝꯗ ꯊꯕꯥꯒ ꯇꯣꯂꯦꯟꯒꯗꯨ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟ 10ꯃꯨꯛ ꯂꯣꯏꯔꯝꯃꯤ꯫ ꯃꯔꯨꯝꯁꯤꯡꯗꯨ ꯌꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯂꯗꯨꯅ, "ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ." ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯆꯨꯔꯤ ꯇꯥꯐꯝꯗ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ,
Imabu kanano, imagi pirol adusu nong na pumchot chole. Ima, manggol asida kakhatpiro. Nacha, imagi pirol achot pasingdo, hongdok nanaba, imungdagi pirol laukthoklugi. Isa manbi, yarani laukthokluran. Ima se, ngarangdagi karigumba amta saraktri. Sana baga lairabadi, khazikta sasagi. Ima, laye, nasa puthoraki, pirol se han hongdoksi. Achot pasya, sumsietuna lairabadi, ima nang soidana narani. Asi haiduna thabado imungda sangduna ahal nupi aduna setnanaba pirol puthoraklami. Ahal nupi adusu thabana puthorakliba akangba pirol adu hongdoktami. Thaban ahal nupi dugi sanaba phajana sembiduna mapanda puthoraklami. Ahal nupi adusu thabana puthorakliba sa insangdo yam hauna sarami. Ahal nupi adu chaba tokladuna thabada yengduna asumna hairei. Isagi sa insang se onthokna haukre. Imadi asuk yamna hauba sa insang amuktasu saraktri. Imagi marum kokpi yen amalay. Yen se nang lauro. Imana yen asibu yengsinba ngamdre. Asi haiduna yen adu loktoktuna thabada pirami. Aduga ahal nupi adu satkirami. Thabana yen adubu makoi yen mayam thamliba yengol aduda thamlami. Mathangi numitni thabana yengondagi yirum loktokpa sangbada sanagumna irang langba yirum ama yauribadu thabana urami. Madu ubada thaba magi nupabu kanna kanna kaurami. Tolen su imungdagi thoklai. Kaidori nupi adu kanna kauribadu ba. Nupa yengon sida sanamasugi yirum ama yaurami. Kadai kadai ayenge. Tolen su sanamasugi yirum adubu ubada yamna ngaklami. Tolen yerum adubu paiduna yenglami. Tolen harauna. Nupi sidi sanagi yirum ni. Thabasu magi nupagi wadu tabada yamna haraurami. Asengbaro nupa sibu asengbagi sanagi yerumna. Asengbagi sanani nupi patau karamna aikhogi yengol asida sanagi yerum koklamlibano. Thabado karigumba ama khangning singlai. Tupa arang ahal nupi amana aingonda yen ama pirambane. Yen aduna kokpa soidana oigani. Nupi adudi yen adu to khaina thamlaga yenglasi. Hoi nupa asumna thabaga tolengana ahal nupi aduna piramba yendu to khaina thamlami. Numit adu haukiduna mathangi numit tasu tolenga thabagadu yengon aduda sangduna yerum laukthoknaba tawrami. Ahal nupi aduna piramba yen adugi makonna sanglubada sanagi yerum amasu yauduna leirami. Madu ubada tolenga thabagadu yamna haraurami. Tupa ngarang yumasti laklamba ahalado taibang mi oiroi. Aikhoy awabasi koknanaba taibang semba mahakna thabirakba soidana oigani. Nupi aisu adumna khalibani hausikti aikhoygi awabase koklani sanagi yirumase puduna ai konsangda kairuki. Hoi nupa tolen su sanagi yirum adu puduna satkirami. Tolena sanagi yirum adubu konsangda kaiduna sel yamna phanglami. Tolena sel khara laukthokduna chana thaknaba ahaw athum mayam ama leirami. Ngazaw amasu leiduna mayumda halaklami. Thaba mapuroi ba halakpa ubada nupa sana oirambra. Oirami nupi sel yamna phangi tu urabra sel mayam se. Nupa sen mayam sidi asuk yam sel sidi amukta phawbu udri. Nupa nga sidi ontok na sawkreda. Tate khara pikpa ma leibirakpa yadabra. Nupi aina asawba khalaga leiraklibani. Hayeng ayuk ngaril chananaba haidan. Sanagi yirum kupi yenbi ma leiragabu karigi wazaruduino. Adu nupa yum ama hana sanaba tawsi nungzu tha matam si yawraklani. Saradabani nupi sidagidi nangbu nungaina thamnadabani. Asi haiduna matai manaw adu nokminarami. Somda sakigi masanupa thembungdu zwar sanabada makhoigi leiramba lantum pumba loikirami. Migi selna su khwang koirami. Nungtigi sel thauba mi laklami. Sakiga maipakadu matha yamna sarami. Moi mapa kari noi khoina husik tawgadori basibo. Leiramba lantum pumba loina loikre. Migi sel mayam amasu toli. Namang nupi dusu sel mayam toli khangbadagi sausinaraga mapamna sarkredana. Isa se mina hatkiba soiraroi. Kamdawsiki mapa. Kaidawba haibo yumingkolse yontoktuna migi tonba sel singsi singdokkiba tabani. Leiriba yumingkolase yontok laphawda migi sel singsi singbu konaroi fatte da goigi sase. Moi mapa yumingkol asidi kanana lawgani khul asidadi ina khunba misu amata laite. Mama aikhoida nahalwai thabak suramba thabado
ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏ ꯃꯈꯣꯏꯗ ꯑꯃꯨꯛꯇꯪ ꯍꯪꯗꯨꯅ ꯌꯦꯡꯁꯤꯔ ꯈꯜꯂꯤꯕꯅꯤ ꯁꯈꯤ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤꯅꯦ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯧꯁꯤꯡꯗꯣ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯃꯣꯏ ꯃꯄꯥ ꯃꯣꯏꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯪꯂꯨꯁꯤꯔꯥ ꯍꯣꯏꯅꯦ ꯍꯪꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯕꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥꯗꯨ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤꯒ ꯃꯩꯄꯥꯛꯀ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯅ ꯏꯟꯗꯣꯝꯆꯥꯒ ꯈꯨꯔꯥꯒꯗꯤ ꯀꯔꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯅꯗꯣꯝꯆꯥꯒ ꯅꯪ ꯈꯨꯔꯥꯒꯁꯦ ꯅꯪ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯈꯨꯔꯥ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥ ꯁꯥꯈꯤꯒ ꯃꯩꯄꯥꯛꯀꯅ ꯐꯝꯅꯅꯕ ꯐꯤꯗꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯏꯟꯗꯣꯝꯆꯥꯒ ꯈꯨꯔꯥꯒ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯁꯥꯈꯤꯒ ꯃꯩꯄꯥꯛꯀꯁꯨ ꯐꯤꯗꯥꯗꯨ ꯂꯧꯗꯨꯅ ꯐꯝꯂꯝꯃꯤ ꯊꯕꯥꯅ ꯉꯁꯤ ꯊꯥꯖꯗꯅ ꯏꯟꯗꯣꯝꯆꯥꯒ ꯈꯨꯔꯥꯒ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯃꯩꯄꯥꯛ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯥ ꯅꯗꯣꯝꯆꯥꯒ ꯑꯩꯒꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯗꯣꯝꯆꯥꯒ ꯅꯪ ꯈꯨꯔꯥꯒꯁꯤ ꯏꯆꯥ ꯐꯕ ꯄꯣꯛꯂꯨꯕꯗꯒꯤ ꯃꯤꯒꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯣꯏꯒꯤ ꯁꯦꯜ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜꯗꯣ ꯅꯈꯣꯏ ꯂꯧꯍꯧꯔꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯪ ꯈꯨꯔꯥꯒ ꯅꯗꯣꯝꯆꯥꯒꯁꯤ ꯂꯥꯛꯂꯤꯕꯅꯤ ꯊꯕꯥꯅ ꯇꯞꯅ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯃꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯅꯪ ꯈꯨꯔꯥꯗ ꯃꯔꯣꯜꯗꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯍꯥꯏꯖꯔꯛꯂꯒꯦ ꯃꯩꯄꯥꯛꯀ ꯁꯥꯈꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯂꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯈꯨꯔꯥ ꯃꯩꯄꯥꯛꯀ ꯏꯟꯗꯣꯝꯆꯥ ꯁꯥꯈꯤꯒꯗꯣ ꯉꯁꯥꯏ ꯂꯥꯛꯂꯝꯃꯤ ꯃꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯨꯄꯤ ꯑꯩꯁꯨ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯆꯥ ꯃꯃꯧꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯕ ꯑꯍꯜꯁꯤꯡꯒꯤ ꯂꯩꯅꯅꯕ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯂꯩꯍꯧꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯈꯨꯔꯥ ꯃꯩꯄꯥꯛ ꯍꯣꯏꯗ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯒ ꯇꯣꯂꯦꯟꯒꯗꯨ ꯃꯩꯄꯥꯛ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯊꯕꯥꯒ ꯇꯣꯂꯦꯟꯒꯅ ꯂꯧꯔꯝꯃꯤ ꯃꯩꯄꯥꯛꯀ ꯁꯥꯈꯤꯒꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯝꯃꯤ ꯇꯣꯂꯦꯟꯒ ꯊꯕꯥꯒꯗꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ